Praise the Lord. Ishwar ki matik mangal hai na sawashinu. Ahan madai Ishwar ki wahi khardang patok sake. Luk panduk kun mathoy gi pada nipan. Amasung ibunguna hai. Na koi bo sherana na lamjing dana na ba seksilu baramdi ay mahakni. Aduga matam adu naksilak le. Hai duna ayam mana ay gi iming da lakani. Na koi na makoy gi tung in ganu. Amasung na koi na lal amasung marang hubat tarabada. Thukat kanu maramdi hiramsing asi hana thoklap tai hai adubu aroiba adu khudak adumakta natte matam adude ibungona makoida hai zat amagi mathakta amasung ningthau lebak amagi mathakta haurakani aduga akan ba yuharaba tungan ba mafamda sak tangba amasung laina makal makha ayam mathokani aduga aki akhang amasung atiadagi achou khudam oiragani dang masung punamak asi thok tringaita makoina nakoibu khut phangnanaba phadana ot naigani makoina nakoibu losangda amasung kaisum sangda pithoktuna aigi imingi damak nithoksing amasung laibang akpa singgi mamangda nakoibu pukhatkani hojiki matam asida aikoina tariba uriba taibang palasi taunariba thabak mayam amadi phattaba amadi laman khumnaba laibak amagi mathakta lan hoba asiguma khudam sing asi thoklagadaba adu bible da mangjongna na phongdok pirabani taibang palasi loigadaba matam naksilakde Ishwar Jesu Christ asi amuhna lakadaba matam adu naksilakde haibasi aikoina bible shastra sida phongdok pirabani ngasi aikoina Jesu Christ bu thajadaduna asi aikoina Jesu Christ bu yadaduna aikoina leiringi matam asida bible asi asengba sumba Ishwarge ahingba waising aduni haibasi aikoi khangminasi thajagraba singi maraktasu aikoi ji sherana na singba yanana ba aikoi bo sherana na puba yanana ba asiuma kaya wa Ishwarge wa takthokpa kaya ma tholakani makhoigi matung inganu na bible asida su phongdokpibani aduna aikoina matau karamna aikoina thamoi sengna Ishwarge dam lepa ngamgadage haiba tarabadi aikoina bible asi mayek sengna paba amadi Ishwarge wahigi matung ina lepasi aikoi darkar oi Pitribi mafam khudimakta Jesu Christ thajagraba kaya ma backslide chatuna Ishwardagi lamna lekhiba isinenau kaya ma leiribani madu karigino haiba matamda misingi matung inba misingi yanana basatpa apamada chatpagi matung ina makoina Ishwardagi na thairibani Ishwargi wahigi matung ina akoina lepchaduna aikoigi punsida hena thauna leina pangal leina lepchaba ngamna na ba Ishwargi wahigi matung ina aikoi leminasi chatminasi hojik laiba amagi matakta lan hongnariba amadi khulai paibasingna misam singbu minusi leitana hatliba amadi phuriba chairiba utpi neibiriba kaya sing asi taibang pala sigi aroibagi matam adu naksilakle haibagi khudam amani masi bible da mayek sengna phongdokpibani sinenauching aduna aikoina Jesu Christ bu thajaduduna akoina Jesu Christ bu yadaduna Jesu Christ gi mayokta aikoina propaganda tawduna leibagi matam adu natre aikoi Jesu Christ thajasi Jesu Christ asi kanano haibasi nahangna bible padragati khang songo ngamoloi sinenauching aduna nahangna bible paba asoki matik tangai phate nahangna bible asi paraba matungda Ishwargi wahi sing asi nahangna phangjaraba matungda nahangna asengbadu khangba ngamgadoribani shastra khodimakta loina phongdokpiba adugumna bible da ju phongdokpi heng nahangna sigraba matungda nahangna chatkadur mafam asi mafam ani khaklei amana swarga haibama amana norok haibama mafam ani asi soidana leibani shastra khodimakta loina takpibani phongdokpibani aduga bible gi matung ina sum nahangna Jesu Christ bu thajadrabati aduga Jesu Christ gi aning ba pamado nahangna tawdrabati nahangna sarga lebak do chatpang phangloi haibaje bible asida mayek sengna phongdokpibani sinenauching aduna aikoigi punsi leiringeita taibang palasida aikoigi thawai leiringeita aikoina Jesu Christ bu thajaduna Ishwargi achumba lambi aduda aikoi chatpa adu aikoi ngamnanaba aikoi Ishwarbu kanano Jesu Christ bu kanano haibse aikoi khangbasi asuki matik tangai phade aduna Jesu Christ ji aseng achumba Ishwara haibasi bible asida phongdokpibado aikoi amtang taminasi mak panduk nipan pada kuntare tagina kunthra adu aikoi taminasi Jesu Christ mani haina pitana haidokpa amesung Jesu ga sebok singa Kaisaria Philippi gi khunda lemthoklagle aduga lambi da ibugona sebok singda hanglagi mi singna ibu kanani haina bage mi singna ibu kanani haina bage haina Jesu na maki sebok trani thoi singna du da hangi maduda makoina ibunguda hanglagi baptize tawbiba Johan aduga kharana Elia tayung masung atay singna Ishwargi wa takthokpa singi amani hai
amasung ibungona makoida hanglagi adubu nakhoinadi aibu kanani haibage Peterna ibungoda kumlangi ibungo nahakti Krista aduni hai Sastra sida mek sengna phongthokpi badu adunadi aikoina ishwara sibu loksin jaba akoina ishwara sibu aikoina thajaba ngamdriba karigino akoina thajaba oirabadi nahaki thawai adu mahangna sargada leba adu pi gadribani adu thajatapa makai asing aduna norong haiba leba adu chatkani aduna ekoi sarga leba adu chatpa phangnanaba ekoi Jesu Christa bu sengna sumna loksin jaba thajaba si asuki matik tangai phade ekoi Ishwar bu khangnanaba Ishwar gi achumba lambi aduda hen laktaba ngamnanaba ekoi honaminasi tajagraba khudingi matakta Ishwar nama panai daba bor amadi ingthaba pibi ba oisinu amen